Hairokta AR ge gari sing sangsilakpada khunja sing hauduna tanthokhre ngasayok pung tarung makairom taba matamda hairok AC gi manungsanna hairok khangarok haina khangnariba mafam asida Assam Rifles ki gari tararom sangsilakpada prajamia mipaiba poknakhre paosi tabadagi hairok AC gi manungda leiriba maira paibi nupi sing mathang thumjinnarakuna Assam Rifles ki gari sing adu hankinaba akanba ihau khungjang sangsinke AR ge gari tararom adu langathel phunrai romdagi hairok khangarok tamna sangsilakpane masing yamlaba khunja nupi singna AR ge gari sing adu khudakta mafam adu thadokuna hankinaba akanba khongjang sangsinbadagi AR ge gari sing adu ngasayok pung 8 makhairom taba matamda mafam adu thadokuna satke haide Labukta asiba haksang ama leramle ngarang namidang pung 6 makhairom taba matamda Chandel district ki Angkel Sayang haina khangnaba mafam amagi labuk amada mioi ama siduna leramle haide asiba haksang adu manak nakpada leiba khunja singna thengnarakpadagi Chandel police station da pau pirakpadagi police ki team ama chatuna yingsinki haide masagi matungda police ki kangbuna forensic expert ki kangbu kauduna yingsilaba matungda asiba haksang adu laukalaga Jenems ki mokta thamkre haide hauju phawbugi oina siduna leramlebi mioi adugi chapchaba masak maming leifam khangba ngamdre asiba haksang adugi manakta yugi sekhaw amata aduna lerami masada aso apangi dakpham amata leramde mioi adu matau karam siduna leramlibano haiba hauju phawbu chapchana khangba ngamdre haide lakhiba khulai surrender tau haina governor na phongdorakre tha kun phajilaklaba Manipur ki crisis asigi khodong chaba lawduna sing amasung tampaki lamda leiriba mioi sing maruina naha singna state army dagi masing yamlaba khulai sing amade Nongmei maru sing lo tawduna irang asida sejinabagi mami takhiba se yamna laibak thibane maram asina state asida tangdu laitaba amade santi hanjilakna bahonabada sing amasung tampakta leiriba naha singna hairiba khulai sing ase niyam kaina paiduna violence oiba maongda sejinaba leptuna mari leinaba state ki authority da surrender taunanaba Manipur ki governor Ajoy Kumar Balana yamda phongdorakle hiram asiga mari leinana Directorate of Information and Public Relations ki director NG Uttam Singh na khuyek piduna thadorpa zero lamagi matungina hairiba khulai sing ase pairiba mioi singna numit 8 ni gi manungda mari leinaba authority da surrender taroktrabade makha taba ain gi oiba akanba action lokhatba hauragani haide housing state asida thokliba tangdu leita da freedom ase loisennaba governor na thajaba pirakle haina NPP gi Joy Kumar na phongdorakre lamdam asida housing oiriba tangdu leita da freedom asigi matangda waroshin poroknaba National People's Party NPP na ngarang Manipur gi governor Ajoy Kumar Bala ga unaduna wafam kaya khanakre loinana governor gi maikaidagi su NPP na thamkhiba wafam sing thabak to onthoknaba thajaba pirakle haina NPP ki state president Joy Kumar na phongdorakle Governor ga unaruba aduga mari leinana ngasi naurem thongda leiba NPP gi office ta pangthokiba pau gi mifamda Joy Kumar na hai thogliba irang asida maroina nakala nimukta khutta khulai faina duna leiriba makai tangdu leitaba hanjilakpo ngamloi irang asi makha samtharakta nabagi damak lokhalakpa pambai singi manungchanna illegal arms sing khongatpa gi thabak governor na paikhalagani haibagi thajaba pirakhi thabak asi chatharakpada masana khangna illegal arms sing lenga ki authority da surrender torokpa singi mathakta de logi action amata lauroi amadi masana surrender taroktrabadi security force na khulai ga kona na farba singi mathakta logi matungina chapchaba thabak sing lokhatkani hairakhe mahana hai hana lenga na mathok toramdaba du hojik tawbagi mami uri amadi president rule lakpadagi nakal animakta operation chathabada khusu khulai kya phagatpagi mami su tari loinana national highway singda mahausagum chathok chasen tawba yanaba akanba thabak lokhatpiyo amadi matik chaba security deploy tawbiyo haina party gi maikaidagi thamkiba wafam adumak thabak oina onthokpagi thajaba pirakhi haidi railway line sembagi tabak athubada loisenaba thamkiba wafam adumaksu thabak oina pangthoklagani haibagi thajaba pirakpaga loinana relief camp singda leiriba IDP sing masagi mayamda hanjilhanaba honabiyo amadi irang asi makha samtharaktanaba peace committee na singba semtuna thabak paikhalo haiba wafam su thamlamki haidi governor Ajoy Kumar Bala mafam ani thabak tawba haure loinana all secretariat ki akoibada parking gi athingba thamkhre governor Ajoy Kumar Bala Babuparada leba all secretariat ta mahaki nauna hangliba office ase state asigi security advisor Kuldip Singh IPS state asigi law and order gi maroiba thodang lawba maramna mahaki kaga thangnana phaminari governor na mahaki anauba all secretariat hek thengna khibaga loinana state asigi chief secretary PK Singh governor gi secretariat asi mating pangna na banawna official tara governor secretariat ta deploy tawna ba khangan kre hairi amaromda hojik leiriba state government asina governor gi oina advisor ani nawna haptuna government asigi administration asi ningthina salaina ba thorang tawri Manipur gi governor na mahaki office all secretariat Imphal da hangkhiba sina maram oiraga all secretariat ki akoibada traffic amasung parking gi athingba sing nawna thamkre hairi lupa lakh 10 rongi mal
chang yum mai chakpada yaukre ngarang numidang pung nipan makairom tabada Thobal district ki Hairok police station gi manung chanba Hairok Kaithel maning ward number 1 da leiba yum ama electric short circuit tagi haurakpa maina chakpada gi lupa lakh 10 rongi mal sang seng tumna chakre haide awaba tarba yumbu adugi mameng Ningthaujam Premkanta sahi 19 apokpa laikhadraba inaubi kawi yum mai chakle haiba hek khangbaga Thobal Phare service da pau pibaga loinana laikai miyam changduna mai kannana bohona ke Thobal Phare service na sumatam chana laktuna mai kanbagi thabak saruk yake miyam changduna yumgi mathak thangmu saruk kharadi kanba ngamauke adubu imungda thamba opu kangthol atai polam singdi amata lawba yadana maina chakre haide anauba government sembagi matangda legislature sing punna phaminaduna khanaragani haina khemchana phongdokre hanagi minister yumnam khemchana haikre anauba government ama karamna semgani haibagi matangda khananaba legislature sing punna phaminaduna khanaragani ngasi nungthil pung anirom tabada hanagi minister yumnam khemchan MLA KS Ibomsa MLA Karam Sham amade MLA Dr. Waira Desamna nitaipa chuthekta leiba thambal sanglen da chatuna BJP Manipur Pradesh ke president A Sardaga unaduna wari sanake president ga unaruba matung tholakpada paumi singna hangba wahangi paku pirduna hanagi minister yumnam khemchana haikibada hanadi legislature gi leader ga punna phaminaduna khana nainarambane adubu legislature gi leader resign tawkibana hojikte aikoi gi leader asi party gi president oire maramaduna hojik oidaba phibam masigi matangda MLA sing punna kauraga phaminaduna khanana ba haibane atubo matamda MLA sing phaminaduna khanabagi matab leblagani bahana makhata na hai BJP gi MLA sing lingjel manadaba leite amata oina leiri tongan tongan ba kem tawbagi wafam leite hairiba sing asi pause khakta datai aseng badi natte regional party ama semba haibasi oithokpa yaba natte masigumba wafam khanbasu leite adubu kanagumbana madugumba wafam khalamba yaurugadi mangda mangra tanba oina thokani CM na resign tawkraba matung leader khanbada matam lauribagi matangda hangbada mahakna matam yamna lawbadi natre center na matam ngaina ba hairakpasu leite BJP gi MLA sing punna phaminaduna anauba government ama karamna semgani haibagi punna phamduna wari sanaragani haike anauba leader ama lakadra haina hangbada madugi wafam adu center na hairasanu anauba government ama sembada kayam kuina sangani haibase khanaraga khangani haike Kumja 2024 da internet shutdown khwaidagi tawba state sing manungda Manipur na ani suba oike Kumja 2024 da internet shutdown khwaidagi toina tawba India ki state sing manungda Manipur na ani suba oike haina Safe Where Freedom Law Center SFLC India ki report amana haide Labukta taruna governor the popular government thamduna santi level lamdam ama ohanaba memorandum pisinkre Manipur state asida chief minister oiramba N Biren Singh CM form dagi resign tawkarba matung state asida central government na president rule thamduna suspended animation thamlebasi yaning daba phongdoktuna tongan ba Labukta taru kilo singba singna sahi tawduna Manipur gi governor Ajay Kumar Balada Manipur da thuba matamda democratic oiba lengak sasanama puraktuna Manipur gi territorial integrity nga khanba amadi lamdam asida law and order gi phibam phagat handuna tangdu leitaba punsida hanjalan biyo haina governor da memorandum ama pisinkre hairiba memorandum aduda Manipur gi lejaramba puwari gi senglaba wari sing palladuna maning tamna lejaramba Manipur state ase 1891 da British da loksilaba matong August 14 1947 da state ase paning makha tamba country ma oiduna lakibane adubu 1949 da merger agreement sahi tawduna India gi phibanung da Manipur tinsin khibane punama oiduna so ikoi kuidana thasagi mapal da chief minister oiramba N Biren Singh na CM pham dagi resign tawkibaga loinana mahaki pham asi mention ba ngamduna leirakpana Manipur state asida central government na PR thamduna suspended animation thamle thawong asibang Manipur state asida constitutional crisis leire haiba takpane adumoinamak Manipur gi miyamna pamlibadi BJP na hojik majority oina leibana Manipur state asida popular government ama lehanduna masagi oiba lengak thamba haibasi miyam gi apambani haike Irang marakta khulai paiba singi demand hengalakpaga loinana namduna sel lawba miyoi maudraga mapal phare Manipur da tholaba irang marak asida khulai paiba singi demand hengalakpaga loinana lalol itik tawba miyoi sing politician lenga kisinmi loisang amasung pharmacy amade school sing phawba wakat narakpadagi haukiba January amasung satliba February tha asigi manungda miyamdagi namhaduna sel khaiba miyoi maudraga mapal phare amade February tha asimakta da miyoi humdraga nipan phaki haina state police ka naknaba thajaba yaba pawgi likhulama na phongdorakle asumna miyamdagi namhaduna sel khaiba miyoi phapagi sang wangkhalakliba ase mamang thada Manipur lenga ki home department na extortion ki helpline ama lingkhat khaba matungdani January 13 ta police central armed police force Assam Rifles amasung army gi mihut singna saba integrated anti extortion cell ama semkibaga loinana miyamgi maphamda ki halakwa amasung extortion ki demand lakko punamak report tarok na makhangan ke mi phame pun gi sang ase Imphal West amasung Imphal East district ani asina khwaidagi hena wangi February
Taragani government suspension of operation su operation da khuyek pina bada yaw lup singi manung da ama oiriba Kuki National Army ki miyoi ni signaba Taragani Susanpur da phake adu miyoi sing asidi miyamdagi nam haduna sel khaibuga mari leinana phabana te haidi asigumba miphami pungi thawong singa se Manipur gi tampak lam khakta da mapungoina chathariba karigino haiba wahang amada security gi official amana masi complaint masing yamna torokpugi matungina phabani tampak tana mising yamna khundaba heli haidi kuki masa ani battery huranbagi phare haina social media singna thagana rakre ngasi moirang kiam laikai de state force singna khudngak pa phaba lakpada ima singna khulngak saba isa sing phaba yaro haina thingduna thamkre Combined team na KYKL tarahumdoi phagat kre Bishnupur District Police amasung Central Security Force ki apunba team mamana ngase ayuk Moirang Police Station na konba Moirang kiam lekai da search operation chathabada lona thinkraba lalholop KYKL ge kedar tarahumdoi phagat pungam le haidi press na pangmo paw amagi matungina mafam adu security force na ngase ayu angan bada question dunu thamlaga ayuk pung taret makhairom tabada miyoi sing adu phagat kibani haidi mafam adu gi meira pai bising na phongdorok gi matungina police na phakiba miyoi tarahumdoi ase khulngak pani miyoi singa du phaduna pukhina bo honarakpada khulnga pusing phakiba yaroi haina moirangi meira pai bisingna security force ka kanamong da mukna khe tungda meira pai bisinga duna Bishnupur district ki SP office tamna thomjinna bagi damak chatpada Bishnupur block lamkhai mapada masing yamlaba security force singna thatuna thamki haina su pawosina makatari